Mizoram dagi moina see piraga Manipur sanga iba Myanmaris mayam sum yao noi check to gunu hairagadi adugi level dum da koi compromise so gunga moi uji phawada hana leiba 400 mo mane aduga 2400 ama gumma ma identify to bune punna nearly 3000 gumma de koi identify to masi yam hen leiramani haibagi koi da singnaba le ILP gi counter sing Mari lain apa jadi bam mau airport more mafam da hang aga honor puni honor aga sulai ada hen effective oina naba usiki modern technology season naba drakar le rakpa dagi koi Union Home Ministry dagi ayaba lawru matung dai koi na some internationally am reputed to Israel gi farm sing tawrakanda koi gi use of facial recognition system se koi install tongna na koi processor pani mase koi sahi mu phare masi honor ko hector ko degi ILP hector ko degi ramai to sing to ko ngasi di agi gi company gi made police gi leiba home gi department gi leiba mayam gi yamna restless effort tuna mara moira kan ngasi de koi launch to bunga me koi trial torpa kuire trial da ngasai uji mayam kano singna media gi friends no bi gi bruni trial da koi phaba horo trial da na airport gi ama fai aduga ngarang na ima market ta gi ama fai inner line permit issue to busi akhoi sidai da manipur da uji treat lady si inner line permit ki domestic ki tourist or domestic ki lakpa atopa state singdagi lakpa india manung gi oiba ma aduga india manung dagi nataba atopa state ma pan dagi Bangladesh dagi mdi Myanmar dagi sangakpa illegal immigrants suma ani sigi treat ne uji manipur da rates yam chaw bu treat ne aduna masigi threat se koina kamai tawna counter tawda ge na tawka na hybrid technology tawka na koi sinbani aduna khuji koi imphal isam di west da gari si dai koi adum camera se palaga mana dum gari mi tin ma jaga ma da gari se khamag leje doini aduga mana dum leiraga detect to doini kari detect to yam lai se ke no ha kan inner line permit issue to bom matam da madi akoina khandok ma tamna koi pass am issue dori adugi pass su da moi gi photo moi address loi yaubuni na hairi basing ji hosiki akoi gi computer is the loi hapsen graga maduna dum automatically thije bani aduna masi tawraba matung sidai da koi am sathina effectively defaulters sing ILP gi pass yauduna manipur da mi leiba ngamoroi maramni keno da amana da imung da sum lei ya damna time du bar or ko sum pan tholak da bni na so in rei ko ne madu gi tawgani aduna hairi basima ai manipur gi miyam da ngasi koi Bharatiya Janata Party 2O sigi sarkar gi maigai da gi mayam da koi khushi nazare hai da ngasi launch tok jabani mi chamri bu phai koi Myanmaris hai basing ji koi photo lauraga moi deport tokba tawdringe gi ma ado deport tawra matung da mukchanga pura sanga trbai si yam laina ko identify to bani laiba dugi photo la horomina masi thokiba matam da masi thokra haibagi record haiba mayam do loina sida monitor to ba ngamani haibasi mai thamjage adu ga husiki gari gi leidorisina expire oiraba missing madu renew to da salam balairam sing madu khoi action lobo ngamani ai khoi gis illegal immigration gi problem se ko ji phawboda approximately khoi mi chamri ga tara gumba Myanmaris without proper documents lairambagi khoi ji pharaga lai aduga sinataba hojik border singda Myanmar da leiriba irang duna maram bora kana sanga aga leibasi hojik phawgi manung da koi committee semaga thigat pada koi kabib na madugi committee du chairman ni police ki implementation gi hojik phawboda mioi lising ani ga changa identify torokanda mogi fingerprint kari loina lobugi process torokanda area khara da mogi shelter home sarga detention home sarga thammi aduna ikoi de yam chaw threat ma Myanmar rom da uji mostly mogi bom thada ba khota ba torok basna mi singja ada leiba yadram na khoi rom loina changa ki bagi port ikoi da su information leiba aduna maram wera kanda ikoi na high river area su 398 kano square kilometer gu mane free bars kano ladies saman khadana lady free the thado ga ladies aduna free movement regime akoi cancel tor ga thamgrabani hana kilometer 3 ka ru sangal lamba ya bdo madu koi
withdraw to hongrabni adubu apoi effectively deal to bangamdri illegal immigration ki se hujik phawbada hana leiba 400 mo mane aduga 2400 ama gumma ma identify to bane punna nearly 3000 gumma de koi identify to masi yam hen leiramani haibige apoi da singnaba le aduna masi gi si da ina hajaning masi masi da manipur gi miyamna maroina concerned districts hariba illegal immigrants si changakriba changaiba or changakpa yaba mafam singna laibiriba praja singna in the larger interest of the nation bharat ki security ki aduga manipur state ki security ki yangbira kanda hariba singje koi cooperation pibiraga changaiba sing mayam adu phajana koi da puthopiraga sinabiraga koi moi mafam chana thamba yananaba biometric na singba lawrga thamba yananaba gi khudong sabadu PBU haidana masimaga ai mayamda appeal tawjage marang han gi paper da Mizoram dagi laiba moi gi civil society amakhana government dinataba sumai to guna akhoi da ILP lawbudu ILP akhoi da check tawbudu tawbuno adudi Mizoram da laiba maitei sing nungai roi thodi ga haibugum bayamna khitang tabada nungai taba haiba tare ko adugum ko hi wata tawba press meet ama thengai mada ina haijening basi I hoi government su government to government tawba da bani apu civil society amana tor ko da reaction langna re ba civil society sigi si tor kan da see da which can spread which can convert into communalism lom da lak pa ya aduna ne akhoi government gi tangai fadna ma se su ko ya de akhoi na phari ba Myanmaris mayam sigi manung da latest moi manga khakchi hantak ta phai ba moi taret ki manung da Myanmaris taret airport ki phai ba Myanmaris taret si manga amadi Mizoram gi I card pairaga Mizoram gi Aadhaar pairaga documents fam si Mizoram gi loinu werame lakona moi si Pune da gi laaga Imphal airport da ta aikhoi na tawjari si aikhoi gi leijari ba ILPS ki value si karino aikhoi gi leijari ba indigenous population sing si save tawjana bagi mut khidana bagi maramdi mut khiba ya bagi apik ba phurubni haibagi akiba leibaduna Bharat Sarkar na inner line permit pira ine sigi changa iba mayam si Mizoram dagi moina CAP piraga Manipur da changa iba Myanmaris mayam si sum yao noi check tawgunu hairagadi adugi level dum da de khoi compromise so gonga moi haidana Mizoram gi government mangna de hairapni na I government de hairoi aduga concern government da I approve tawjaningi concern NGO da adugumba comment tubu Mizoram dagi pirai ba adugumba comment tubu endorse tawraga Manipur da laiba student organization amani amana endorse orpo yawe adu stop it pochi phajana khanga kanda phajana tawsi government tawrisi for the safety of the people of the state for the safety of the nation akhoi Manipur da laiminari ba akhoi jati kunthra mari manga se masigi safety gi ne akhoi na Manipur sarkar na honarise aina haining basi internal matter of the state or aduga particularly law and order as state ki subject ne masidai da state government amna tawbo thabukta akhoi na mada kuthingjalu bai bese madu ai tawhoning de akhoi na su tawroi akhoi na su ngasi bawda Assam da Mizoram da karida amata tawde tawsu tawroi tawpham su thokte na lawi aduna masi please sisima hujiki NGO kanguduna understand tawbiyo Mizoram gi khuthang da lakpa Myanmaris mayam ama Manipur da phari hai bese aduna akhoi madu ILP check tawdaba yaroi hai bese masi mai mayam da thamja akhoi gi su mai tei lakpa da ILP check tawbiyo ILP chanabane ILP check thorga mogi lebam thokule hen badu da akhoi kaisu yecharo any state amtana tongnari amtana war on drugs pe BJP 2 gi yam mai pangna sangsale poppy plantation ayamba loina thugai re poppy khabasing ayamba I appreciate church leadership village sing civil organization aduga villager mayam punama I appreciate away poppy destruction da mayam thokpi rakna yawi rakpa tawdana ba appeal torpa church ki leader sing na punna thokpi rakna haibi rakpa khopi rakpa koi appreciate away aduna government ki side ki su totally illegal drugs poppy plantation se koi eradicate tawai se koi ki commitment koi conviction namag loina nai koi tawjari bani Chochampur ki Singhat area dagi kg 13 opium 16 kg moi ani dagi phai Kenbo na Myanmar gi the Senaba Myanmar China rom dagi saba Myanmar gi gari du tongami
ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯀꯦꯟꯕꯣ ꯒꯥꯔꯤꯁꯤꯡꯁꯦ ꯅꯍꯥꯟꯗꯒꯤ ꯂꯣꯏꯅ ꯐꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯅꯥꯟꯊꯍꯧꯕꯒꯨꯝꯕ ꯃꯥꯜꯂꯦ ꯐꯥꯗꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯐꯥꯔꯕꯅꯤ ꯃꯁꯤꯅ ꯀꯦꯟꯕꯣ ꯕꯥꯏꯛꯁꯦ ꯇꯧꯔꯀꯥꯟꯗ ꯑꯉꯝꯕ ꯆꯤꯡꯆꯦꯞꯁꯤꯡꯗꯩꯗ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯕꯗ ꯆꯠꯂ ꯄꯨꯔꯒ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯇꯧꯋꯦ ꯑꯗꯨꯅ ꯃꯁꯤꯃ ꯑꯩꯈꯣꯏ ꯃꯣꯏꯗꯨ ꯐꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯡꯉꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯁꯤꯟꯅꯈ꯭ꯔꯦ ꯇꯣꯞ ꯇꯨ ꯕꯇꯝ ꯇꯨ ꯇꯣꯞ ꯃꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯀꯥꯟꯗ ꯗ꯭ꯔగ్ꯁꯤ ꯏꯂꯤꯒꯦꯜ ꯗ꯭ꯔग्ꯁ ꯃꯔꯨꯑꯣꯏꯅ ꯄꯣꯄꯤ ꯅꯝꯕꯔ 4 ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯇꯣꯇꯦꯜꯂꯤ ꯏꯔꯥꯗꯤꯀꯦꯠ ꯇꯧꯅꯅꯕ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨꯒ ꯑꯣꯅꯔꯦꯕꯜ MLAꯁꯤꯡ ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯗꯅ ꯃꯗꯨꯃ ꯊꯝꯖꯕꯅꯤ